Ngasi numidang wairam phongkiba Kangleipaki Meragi Pause digi maru aba pau khara khangasaraka miyamda khudo tamjige National White Congress Party ge Mastu Ras Baban ge khongjang changsinaba honavada masing yamlaba security singna thatuna thambadege chauna muknaba thokre All India Congress Committee AICC gi listing makhada ngasi Bharat pumbagi oina Ras Baban March ki saruk ama oina Manipur Pradesh Congress Committee na senduna ngasi Manipur Governor da member da pisinava khongsa ama Congress babandegi Ras Baban Power satnaba honavada Manipur lenga ki masing yamlaba security personnel singna BT rota laiba Congress baban gi gate ta berege kayana phajinduna thambadagi chauna muknaba thokre Prime Minister Narendra Modi na lusingba BJP lengak na Manipur da Mamang sahi lising aniga sumna kungum doige May ahumdagi thokliba lasi laksi mangamdabagi mayokta ngasi India pumbada lariba elected amadi non-elected Congress Party ki thaupuba khudimakna saruk yaduna India gi state pumbada lariba governor ki laifam Ras Baban tamna thoklibi irangasi loisinaba waroisim pichinaba honake National White Congress Party gi Mastu Ras Baban ki khongjang asida MPC China Ras Baban tamna khongsa satnava masing yamlaba Congress thongmi sing nupa nupi sing preka na singba party na tholakpa matamda Congress Baban gi gate manakta thachinduna thamlamba aduda security personnel singga Congress ki thongmi singga yamna chauna muknaba thokre thingjinduna thamliba brigade singadu namkhadina satnaba honavada Rapid Action Force RAF ki masing yamlaba personnel sing thatuna thamki Security Force ki kanguna masing yamlaba Congress ki thongmi singadu Congress Baban gi gate gi hendoktanaba akanba maungda ngaksenbagi thabak sathaki maduda nakal animakta chauna muknaba thoki loinana mafam madudagi hendoktanaba police ka kana Athingba thamki nakal animakta pungkhai amarom muknaraba matungda MPCC ki President Kaisa Mega Chandra na luchingba party ki mihut nipan governor unaba chatpagi ayaba piki loinana Ras Baban da chatuna governor ga hakthengna unaduna memorandum pisingkre governor tamna chatpagi khongjang adugi mangoinana Congress Baban da pangthoba paugi mifam amada Congress ki deputy CLP leader su oiriba MLA Keranjitna paliba lenga asigi matangda wafam kaya su phongdokki loinana Manipur da thokliba lana si Manipur lengang na loisimangam Manipur miyambu awaba ipakta mayokna hale hana su phongdokki ngasigi mifam maduda MPCC gi wangang loisu oiriba Ravi Khana phongdokkibada sahi ani Manipur da lan thoktuna mai chakliba sida Manipur lenga amasung Bharat lenga nga tumina laisimba asi yaringde hauzik Manipur miyam tangdu laitadraba phibam amada laide tamgi mina singda chapangamdre singgi mina tamda chapangamdre Manipur da thokliba lala sigi matangda Union Home Minister Amisa amade Manipur gi Chief Minister CM Biren na yumpham yaudaba wafam kaya hongduna ngangbagi thabak sathare tasengna hairabada ahingbu nungthilni haibagum Chief Minister Biren na oidaba nganglei Manipur miyamna Imphalgi kilometer 10 phawbadang sathok sasin tawba ngamdre aduna lenga asina mama leibak Manipur amadi miyambu ngak semba ngamdraba khwaidagi matik chadraba lenga haibadu oire haina phongdokki makha tarapa pauda ingtapa Manipur ama ohenaba honavada naga ichil inausinggi achauba thaudang lei CM ngasi senapati da pangthokadaba Robin ni komaida Chief Minister CM Biren na Chief Guest oidina saruk yanaba chatpada Kuki singa namna taba Kangpopi District phauduna chatpa yaroi haiduna Kuki Jaw Council na Athingba thamki Athingba sina maram oidina Chief Minister na ngasi senapati da pangthokadaba thoram asi helicopter da chatuna mapumphana saruk yakhre Senapati District ki asufu Borbena ground punana may beles sa pangthokiba tha asigi kun phawbo sathakadaba nat koiba Borbena ni lising aniga sumna kunga mari komai hawdokpagi thoramda CM Biren na hai manaba chawkhat minaba amade amana amabo ikai khumnadravade kaidong nungda chawkhatpa amadi tangdu laitaba lamdam ama oiba haibadu ngamloi hawjit lamdam asida thokliba irang asigi waroisin ama puraknaba amade ingtapa lamdam ama ohetnaba honavada Naga ichil inauksing asawa thaudang lay haina
Chief Minister CM Biren phongdokre. Mahakna makha tana hai irang ama tholakpa matamda maikai anigi marakta sangtainaba puraknaba mi thaduna wari sanaba haibasi lai haktaktagi chatnaduna lakli. Maram aduna haujit lamdam asida thoklibi irang ase sangtainanaba hotnabada naka ichil inausinggi mateng mathau tai. Aikhoi punamangna santi puraknaba hotnaminasi haiki. Chakhot tharangi matangda paladuna Chief Minister na phongdokhibada singgi district manga haibadi Sanapati Chandel Tamelong Urukhuru amadi Kangpokpida miyamna ana layengda khudongchaba phangananaba CT scan amadi MIR longnabagi khulaising thamnaba thorang paikhatle. Imphal East District ki Kaikonda lamdam asida khundaminari balengakna sakhanglaba yelawmi phurupsinggi oiba Unity Mall ama sanaba thorang leire. Madugidamak lupa crore chamaga nifu kaithokle. Mafam aduda yelawmi phurupsinggi oina stall amamam thamgani. State asigi district headquarters sigi lambi thong sengba sagapagi thabak thoramsing paikhapa haure haiba wafamsing phongdokki. Ngasigi thoram aduda minister sing MLA sing amadi CSO singgi luchingba sing amadi Belas chief sing saruk yakhre. Nat koiba jagoi isai yawba tharam kaya su pangthokki. Makha tarak poina paujel pause degi maru oiba pau khara khangasaraga miyamda khodo tamjige. Yes ngakta pakumpiragade lebak tumlani. State ke interest no haiba su tambiyu gaikhangam. BJP na panba matam ase Thai period ne intelligence fail oibadagi Manipur gi irang haurakibani haiba si yaningde. Intelligence department asi lebak ki mit na kong ni. Mit udrava nata draba miyoina lengak laga miyamgi punsi kari oigani. Tha taraga mapal awaba tarak laba miyamgi yenglaga yes ki pakumpi ba lepiro. State ke interest yenglaga no haiba su tambiyo haina handagi Deputy Chief Minister Kaikhangam Gamaina phongdarakli. Wafama si India ki state amade Union Territory khudimangna Raj Babanda thomjinuna Modi lengana Manipur gi irang loisindaba amade Modi ga Adani ga manaraga miyamgi sel masagi phurikhawda sanghanba yaningdabagi ngasi sangsingkiba khongjanga mari lenina phongdokhibani. All India Congress Committee gi miyeng makhada Manipur Pradesh Congress Committee MPCC na sinduna Congress babanda pangthokiba meeting aduda makhata na gakhangamna phongdokhibada Manipur ge tam all asi sai tere khuntakpagi matung anisuba khuntak lansiba matamne. Makhoi palingai matamda thokpa thodoknina yaninglabasu yaningdrabasu yaba tabane. Irang asi sahi kaya sakadage khangde May ahum asi numit thana lairingaidade anisuba mishimina kaya asi thoki haibadu miyamna ningsing hauba haibase BJP gi khwaidagi laibak thibane. Intelligence fail oibadagi Manipur irang haurakibani haibasu yaningde. Aigi miyam laitraga aigi party hingkigadra aigi pawa laikhidra Chief Minister aikhoi punamakine mahangna tumina lairaga aikhoi bamina osikhigadra yes ngakta hairaga laibak tumgadaure. State interest no haibasu tambiyu haina phongdokki. Makha tarapa pauda Delhi police na question senabagi maram hangkhre. Tha asigi taragani thoide Delhi ge jantra mantra da pangthokadaba nupiral ningsing thoram amade protest demonstration gi thoram yawa jakhiba imagi mairagi campaigner Thoksom Sujata yauna miyoi ahom Delhi police na house arrest tawduna thambagi mathakta numit khudingi Delhi police ki nupa amasung nupi personnel na mahaki matung koin iniduna senariba asigi sab saba maram piyu haina New Delhi gi Parama Street lairiba Deputy Commissioner of Police ta aiba cheropidina Thoksom Sujata na maram hangkhre. Ngarang Thoksom Sujata masana Iprikan odina Deputy Commissioner of Police ta thakiba serok aduda Manipur da hauji tholibi irang asiga mari lenina center lenga amade leba asigi miyamda achumba wel puthokpinaba maitei protest tawnaba honabada atamnana thingduna thambagi mathakta ngasi bhawba mahakpu personal string na question chenaduna lairiba asigi sab sab maram piyu haina chero asida palle.